Marak asida Arambai Tenggol gi member ama Ngasi Imphal Airport Tagi Phare Haina Central Bureau of Investigation CBI gi Maikei Dagi khang-hallakli hiram asiga mari leinana CBI Information Section dagi thadorapa chirol amana hai Arambai Tenggol gi member ama Ngasi Imphal Airport Tagi Phare miyoi asi kunja lising ani kunhumdoi dagi haurakhiba irang asiga mari leinaba tongan ba criminal activity singda chenan miyoi ni mahak phabagi pau asi mahaki imung manungda khangankre Pharaba Arambai Tenggol gi member asi Imphal dagi Guwahati da purakle miyoi asi police remand gi damak mari leinaba court ta puthoklagani hiram asiga mari leinana makhata na thizili haidi ningsingba yabadi Supreme Court ki direction amagi matung inna Manipur gi irang asiga mari leinaba case sing asi CBI na thigatlibani Manipur da oiriba law and order gi phibam asigi yengduna Manipur gi iranga mari leinaba case sing gi trial asi Manipur dagi Guwahati da hongdokhibani haina Gerald asina makatari.